Israeli military amasung Hezbollah gi marakta yamna kanna khut thoknakhrei. Kharom da Palestinian terrorist group Hamas ka akan balan soknariba Israeli military na Lebanon ga lona ba awanglom dasu Shia militant group Hezbollah na ete kaya tawrokpadagi Israeli warplane sing na akan ba mawong da landakhrei. Awang da khut thoknariba sisu lanjaw oirakadra haina nungnang bapokle Iran gi proxy force oiriba Hezbollah na Israeli army post kaya de attack tawrokpagi Israel Defense Forces IDF na khuthan khibanai militant sing ne attack tawrokpada army post amade achauba rocket ani namang tak pathoon khi haire Hezbollah na Israel de attack kansilagli ba se ngahan group asigi leader Hassan Nasrallah na Lebanon Israel border da mamangda mukta ukhidriba mawongda lan soknari haina phongdokraba matungda ne Israel na Hamas ki mayokta lan kansin khibaga iroina na Hezbollah na sulan kangkhalakani haina warning tawkhe Hezbollah na thadokhi bawarol amagi matungin na makhoi gi fighter sing na Israeli post yamdrabada tarukte attack tawkhe maduda chunaba makhal gi rocket amasung khulai sisinaki haire attack adu da haktheng na panduna technical equipment kaya thugai ki haina warol adu da haikhe Beirut based tawba al Mayadim TV network ki matungin na Lebanon da Jal al Alam hairaga khangnaba Israeli military gi post amada achauba warhead sing puba Burkan rocket ani caption ki haire Hezbollah na Burkan rocket sisinari base handaki asin ahan bani haire Israeli military spokesman Avice Edre na phongdo ki ba matungin na Hezbollah na attack taw rokhraba matungda launch taw rokhiba maikay aduda Israeli warplane sing na attack tawkhe Teng amasung artillery na so attack tawkhe maduda Hezbollah gi khulai paifam infrastructure amasung posing thugai ki haire